피잉에 내가 혹시 내 말을 해봐. 매양 좀가 오일은. 매양 버리네 드디어. 내가 생주세. 행동. 아주 양무 범인이 봐. 가리시래 해요. 야이지. 해요. 비디오에 그런 거는 남기다 오니까 동안 시티 탱도 그래 이제 비한 출래 그래봐. 하여튼 농망리 사이다 왜봐. 아도나 아침에 찔러 있다니나 건허로 출래 그래. 플레인지 좀 봐요. 다른도 하면. 아도 매양 이제 하면 노래 양 하이고 아도 ngasi디 ayukdagi ayuk hek tumulapdagi aina kay chai do ulat do kay no ne plan di ba aina video ay ngam ho ba ni si tawre do pa tong bi chila dam yan ai je noi hai ba comment ta ko khom na khunoi do nga hawai ga hai nga hawai gi video yang ro ho jing ba yam noi thom me khot lam me yam noi yam hai ba do ngasidi adu ai no ma kay chai do dum video se sema ga dum ulage taw ba ni ba ko haidi ID masai oi ID noi ba jam na pa me ba ko adum kai ni noi ka bup law de pa me ba me ang kang ba ke su pam de ba du na hoji ayung na ta da ki cha na thak na ba shem ba do ash ma khon je ngam dra ba khra pha ba ji na mai taw lu da ngai sunscreen foundation gam si na doi ne đây sẽ là cái nó to cái khi đóng kia thân kia thì mình cái gì ở mi mà sunscreen thì đây sẽ là cái đóng khác mềm ai khá kia sẽ là gọi nhận là cái quả ở tôi được cái trái tôi đâm yên mình này sẽ mèo và đừng xem mà đừng chấm mình này rồi quả hạt này là cái kem rồi cả mày em không sẽ cái sân cái hai thì mai cái gì sẽ cream cái sân thành na tôi có lipstick khá sân cái là quả adum kitang tension kare su kai do body kitang tension mu na pha brana di khalle ko adum masai ni ma pung de dum thira ni na kai ubai lai ado aina ayuktagi kai cha hai kan da tu sigi green tea je hana tha ani aina ko ha ga ai cup ta thak chai ba ko ado video da di cup ta thak ba do mu green tea masak tu u roi na ne ko aina ke no daw ne ba sigi glass e si ona low re ba ko paro bi ba ya ni me lại đấy, tôi gọi hay ra khá trái, hay cho tôi hay nấu hầu gì can hay nấu khá hông he, hà nó đem tăng bao nhiêu quả hầu gì hay nấu mà tầm mùi vậy na, hay nấu khá hông nghe, tôi là hay nấu chả ní, tôi gọi watermelon chả ní, ayuk ta cái hay ní, tôi diet plan hay tài nè, tôi gọi hay gì ngạc tôi nghe là chả cái sim ta hà nó thắc cái quả, green tea gì quả, cái skin gumba, yam phật thôi là hay là tôi nói tôi là trắng mà nhung jam xì cái này là hai tôi là quả adudugi aina kaine hainaramte bahana ba do hojiki dum thaki bagi khara de hainare yamna haina bu da adudi oidri tha dum hainare to ni natra ai ju si thai je ko aina kin to bu do Cureskin gi product sizina bu da da dum moi dermatologist me ham da du tan ham du da moina hi je tha o hai ba khang ba ai gi diet plan de yaw hai tai ne do hojikan ni si tha hay chụp khai hầu rồi cái hầu gì adum anh cha thôi chân giác xem tăng khán tăng cha cái anh này gọi yum đó lên mà thì cha lắm đâu gì ai gọi cái nấm tao mà sao vậy hay thì yum đó thì hay ra giảm tăng như vậy tôi có thì một hay ra gì ám nó khô nghe bà tôi tụi cái này anh là khá là mà khơi chụp ảnh cái chai yum đó thì ăn gùi cái lấy cái cha ngâm bẩn thế đó tôi có xem cha rồi nè yam cha bây giờ cái chụp hợp bốn thì bên đó khá là đúng cha rồi đấy mayam june ko kai gumba Cureskin do do season of le ga dina dum smaina dai chart che karina phai karina chanai do dum yengo bo ko mayam ai jo do da yeng ga ne si chai je ado Cureskin khang da bu yaw mi yai bo ai video je handak ti mi anobo mi am yeng ko new subscriber do ga mi am comment to hai bi em ko ado na ai dum hai ke ai na season of po ne bo Cureskin hai ja do si je app ne ba app to dermatologist app hai tare ne akoina ka hani sigi app se download to kan da dermatologist mi am yarga ko ki mai da lei ba problem mi am do do yeng doi ne ba moi na photograph ha ka ni ko photograph ka scan to doi ne ba adu ga nang ki mai da lei ba problem do adu ne hai ne do ga ko ki chana ba kit ama
ꯁꯦꯝꯕꯤꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯐꯒꯗꯕꯗꯣ ꯑꯩ ꯁꯣꯝꯗ ꯑꯗꯨꯝ ꯊꯣꯛꯍꯜꯂꯛꯀꯦꯀꯣ ꯑꯗꯨ ꯁꯦꯝꯕꯤꯔꯛꯑꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤ ꯇꯔꯕꯨꯁ ꯑꯃꯨꯛ ꯆꯥꯒꯦ ꯑꯗꯨꯒ ꯀ꯭ꯌꯣꯔꯁꯀꯤꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯗꯨꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯆꯦꯛꯑꯞ ꯑꯗꯨꯝ ꯇꯧꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯍꯥꯟꯅꯒꯤ ꯃꯥꯏꯗꯨꯗꯒꯤ ꯐꯒꯠꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤꯔꯗꯣ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯪꯉꯒ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯅꯦꯕ ꯇꯔꯕꯨꯁ ꯑꯃꯨꯛ ꯆꯥꯒꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯅꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯕ ꯇꯥꯔꯒꯗꯤꯅꯦꯀꯣ ꯑꯩ ꯀꯃꯦꯟ ꯕꯣꯛꯁꯇ ꯃꯣꯏꯒꯤ ꯂꯤꯡꯛꯇꯣ ꯄꯤꯟ ꯇꯧꯔꯝꯒꯦ ꯑꯗꯨꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯨꯄꯟ ꯀꯣꯗ ꯀꯥꯖꯜ 200 ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯣ 200 ꯔꯨꯄꯤꯁ ꯑꯣꯐ ꯑꯣꯏꯗꯣꯏꯅꯦꯕ ꯆꯥꯎꯔ ꯍꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯁꯨ ꯄꯨꯔꯥ ꯇꯔꯕꯨꯁꯀꯁꯦ ꯄꯨꯔꯥ ꯁꯥꯡ ꯄꯨꯡꯀꯛ ꯆꯥꯎꯕꯗꯣ ꯃꯄꯨꯝ ꯑꯃ ꯆꯥꯊꯕꯤꯅꯤ ꯃꯥ ꯃꯌꯥꯝ ꯁꯤ ꯍꯩꯁꯦ ꯑꯝꯇ ꯆꯥꯒꯦꯕꯀꯣ ꯑꯩꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯉꯁꯤ ꯀꯩꯀꯩ ꯆꯥꯏꯒꯤ ꯚꯤꯗꯤꯑꯣꯅꯤꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯛꯋꯥꯏ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯊꯥꯎꯒ ꯉꯧꯔ ꯊꯣꯡꯒꯗꯕ ꯅꯠꯇꯦ ꯀꯥꯡꯁꯣꯏ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯆꯛꯋꯥꯏ ꯈꯤꯇꯪꯈꯛ ꯂꯧꯔꯦ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄꯅꯦ ꯑꯩꯗꯤ ꯆꯛꯋꯥꯏ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯁꯤ ꯃꯔꯣꯏꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨ ꯄꯥꯈꯣꯟꯗꯤ ꯉꯍꯥꯟ ꯂꯩꯔꯛꯑꯦꯕꯀꯣ ꯃꯔꯣꯏꯁꯦ ꯑꯩꯅ ꯈꯤꯇꯪꯈꯛ ꯑꯍꯧꯕꯗꯣ ꯆꯅꯝ ꯃꯅꯥ ꯅꯄꯥꯛꯄꯤ ꯃꯅꯥ ꯇꯤꯜꯍꯧ ꯃꯅꯥ ꯑꯃꯅꯤ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯑꯗꯨꯒ ꯁꯤꯡ ꯈꯔꯒ ꯇꯤꯜꯍꯧ ꯆꯨꯝꯅꯒꯤ ꯈꯔꯒ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯈꯣꯟꯁꯦ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯍꯥꯎꯔꯦ ꯁꯤꯅ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯒꯦꯅ ꯊꯣꯏꯗꯤꯡ ꯉꯧꯕꯅꯦ ꯕꯦꯁꯣꯟꯒ ꯄꯨꯂꯞ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯅꯕ ꯔꯦꯗꯤ ꯇꯧꯒꯦꯅ ꯇꯧꯔꯤꯉꯩꯗ ꯁꯥꯏꯌꯣꯜꯁꯦ ꯇꯨꯝꯃꯨꯔꯝꯅꯦꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯏ ꯅꯤꯡꯉꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯤꯕ ꯑꯗꯨꯗꯨꯒ ꯁꯤꯡꯖꯨ ꯁꯨꯅꯕ ꯃꯌꯥꯜꯁꯦ ꯁꯦꯝꯕ ꯍꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯃꯌꯥꯜꯕꯨꯗꯤ ꯂꯩꯇꯦ ꯑꯔꯩꯕ ꯑꯃꯅꯤꯗ ꯑꯗꯨ ꯇꯧꯔꯒ ꯁꯤꯡꯖꯨ ꯆꯥꯅꯤꯡꯃꯟꯗꯅ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕ ꯉꯁꯥꯏꯒꯤ ꯏꯟꯖꯥꯡ ꯆꯛꯋꯥꯏ ꯊꯣꯡꯕꯗꯨꯗꯒꯤ ꯆꯛꯋꯥꯏꯅꯤ ꯁꯤꯅ ꯈꯔ ꯂꯧꯊꯣꯛꯑꯕ ꯑꯗꯨꯒ ꯀꯣꯕꯤ ꯈꯔ ꯑꯗꯨꯒ ꯃꯔꯣꯏ ꯃꯆꯜ ꯃꯔꯣꯏꯁꯦ ꯅꯥꯀꯨꯞꯄꯤ ꯇꯤꯜꯍꯧ ꯃꯅꯥ ꯆꯅꯝ ꯃꯅꯥ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯊꯣꯏꯗꯤꯡꯁꯦ ꯑꯩꯅ ꯃꯣꯔꯣꯛꯀ ꯄꯨꯂꯞ ꯇꯛꯈꯥꯏꯈ꯭ꯔꯦ ꯈꯨꯠꯅ ꯃꯦꯠꯂꯔꯣꯏꯒꯦ ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯗꯤ ꯇꯣꯠꯂꯁꯤꯅꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯉꯥꯔꯤꯁꯦ ꯑꯩꯅ ꯂꯧꯔꯒ ꯉꯥꯗ ꯀꯩꯅꯣꯗ ꯀꯔꯤ ꯆꯐꯨꯗ ꯉꯥꯟꯁꯤꯜꯂꯦꯕ ꯑꯗꯨꯝ ꯇꯣꯠꯁꯜꯂꯗꯝ ꯁꯨꯃꯥꯏꯅ ꯃꯤꯃꯤꯁꯦ ꯍꯣꯔꯦꯟ ꯍꯩꯒꯗꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯩꯖꯜꯂꯨꯔꯦ ꯇꯧꯔꯤꯁꯦ ꯁꯤꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯡꯖꯨꯁꯦ ꯄꯨꯈꯝ ꯑꯃꯗ ꯃꯆꯟꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯈꯤꯗꯅꯀꯣ ꯃꯌꯥꯝ ꯑꯩ ꯇꯣꯠꯐꯝ ꯈꯪꯗꯗꯅ ꯄꯛꯇꯣꯠꯇ ꯇꯣꯠꯁꯟꯈ꯭ꯔꯦ ꯑꯗꯣ ꯍꯥꯎꯔꯣꯏꯗꯕ ꯃꯥꯜꯂꯒ ꯍꯥꯎꯗꯤ ꯍꯥꯎꯋꯦꯍꯦ ꯆꯥꯔꯀꯥꯟꯗ ꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨꯁꯦ ꯆꯥꯛ ꯊꯤꯔꯀꯥꯟꯗ ꯑꯃꯨꯛ ꯇꯣꯠꯀꯦ ꯍꯥꯏꯗꯤ ꯃꯤꯃꯤꯁꯦ ꯂꯣꯏ ꯄꯠꯊꯈ꯭ꯔꯅꯤ ꯆꯥꯛ ꯊꯤꯔꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯆꯛꯋꯥꯏ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏ ꯁꯥꯏꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯍꯥꯎ ꯌꯦꯡꯉꯒꯦꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯛꯋꯥꯏꯁꯦ ꯑꯩ ꯆꯛꯋꯥꯏ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯡꯖꯨ ꯈꯔ ꯍꯥꯞꯊꯔꯒꯦ ꯁꯤꯗ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯕ ꯋꯥꯠꯂꯦ ꯑꯗꯨꯁꯨ ꯌꯥꯔꯦ ꯌꯥꯝ ꯁꯥꯎꯒꯠꯂꯦꯕ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯥꯄꯣꯔꯅꯦꯕ ꯑꯗꯣ ꯌꯨꯝꯒꯤꯗꯨꯒ ꯃꯍꯥꯎ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯐꯪꯕꯗꯨꯅ ꯌꯥꯝ ꯍꯥꯎꯕꯗꯤ ꯍꯦꯜꯂꯦ ꯑꯩ ꯇꯥꯡꯁꯦ ꯌꯥꯝ ꯃꯨꯕꯅꯦ ꯑꯩ ꯃꯁꯥꯒꯤ ꯑꯃꯨꯕ ꯃꯤ ꯑꯣꯏꯕꯒꯤꯀꯣ ꯇꯥꯡꯁꯦ ꯑꯗꯨꯝ ꯃꯨꯔ ꯂꯩꯕꯅꯦꯕ ꯇꯥꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯨꯔꯝꯃꯦꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯗꯣ ꯁꯤꯗ ꯂꯥꯛꯑ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯈꯔ ꯀꯨꯆꯨ ꯀꯨꯃꯦꯟ ꯈꯤꯇꯪ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯇꯥꯡꯁꯤꯁꯨꯅꯦ ꯉꯧꯊꯣꯛꯑ ꯌꯥꯗ꯭ꯔꯕ ꯑꯇꯩꯁꯤꯅ ꯈꯔ ꯉꯧꯊꯣꯛꯏꯕ ꯑꯩꯁꯦ ꯌꯥꯝ ꯃꯨꯕ ꯃꯤꯅꯦꯕ ꯃꯥꯏꯕꯨꯗꯤ ꯀꯩꯀꯩ ꯈꯔ ꯇꯩꯁꯜꯂꯒ ꯑꯗꯨꯝ ꯌꯥꯕ ꯈꯨꯠꯇꯗꯤ ꯋꯥꯎꯋꯦꯕ
ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯐꯖꯅ ꯑꯝꯇ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛꯀ ꯂꯥꯎꯗ ꯃꯨꯟꯖꯔꯛꯑꯒꯦ ꯑꯗꯨ ꯀꯩꯅꯣ ꯄꯤꯆꯥ ꯂꯥꯎ ꯈꯛꯇ ꯆꯥꯗꯣꯏꯔꯣ 와우 하야 할아버지 나 할아버지 할아버지 예 하요 두디 통하게 예 아스 피자 레 거기 하라고 그래 짜자 내 하오 프라이너 하오야 मैम पिज्जा से को साइल ने को पिज्जा जागे ना दुम तौले भाई तारे ने मिनी हुमनी सुरे माना दुम तो इसे को दमा पाना नुआइता दना ने को अदुम लेबिरे मैम आई ड्रेस प्रिंट से फजाबरा हैबिरो 모래기 만나 가자브라 도 하기로 사이월드 떨미지 뭐 tumle 자산 tumle 왜 되지 이거 뭔 칸에 tum게 비자다 사이월 난 각신이라니 sana hꯧꯖꯤꯛ 사이월 이바니 레카이 거이버 ꯊꯣꯛꯂꯦ 또 ngangi ꯆꯩꯔꯥꯎꯕ ꯇꯧꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯍꯩꯅꯧ ꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯍꯩꯅꯧ ꯃꯌꯥꯝ ꯇꯥꯏ ꯍꯥꯏ ꯑꯗꯨꯗꯣ ꯍꯩꯅꯧ ꯃꯦꯠꯄ ꯑꯣꯏꯅ ꯆꯥꯔꯨꯒꯦ ꯃꯦꯠꯄꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯎꯔꯤ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤꯁꯦ ꯃꯌꯥꯝ ꯄꯥꯟꯕꯅꯦ ꯁꯥꯏꯒꯣꯜꯅ ꯂꯣꯏ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ ꯁꯤꯅ ꯀꯩꯅꯣ ꯅꯨꯡꯁꯤꯗ ꯍꯥꯞꯄ ꯆꯥꯅꯕꯅꯦ ꯍꯩꯅꯧ ꯇꯥꯏ ꯁꯨꯝ 따다는 한번 짜게 CD tangkai meldre chị khai bữa em đâu vậy thấy đâu chị lấy đây chào cái đâu đấy chị hai là cô cái được à ꯊꯣꯛꯄ ꯍꯥꯏꯗꯤ ꯅꯝꯃꯒ ꯆꯥꯔꯁꯨ ꯃꯌꯦꯛ ꯁꯦꯡꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯩꯁꯦ ꯌꯥꯝ ꯃꯝꯕꯁꯤ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯗꯨꯅ ꯇꯥꯔꯛꯄꯗ ꯂꯣꯏ ꯀꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏ ꯈꯣꯛꯄ ꯂꯣꯏꯔꯦ ꯇꯨ ꯑꯁꯪꯕꯁꯤꯗꯤ ꯈꯔ ꯌꯥꯎꯖꯁꯤꯀꯣ ꯃꯃꯥ ꯄꯤꯌꯣ ꯄꯤꯌꯣ ꯃꯁꯤ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯔꯤꯑꯦꯛꯁꯟ ꯌꯦꯡꯁꯤꯀꯣ ꯌꯦꯡꯒꯦ Oh, yummy. Chào chào. Chào rồi. Chào. Thơm mẹ. Đâu chơi. Sao nó chụp đi, hai cái đồng hay, năng nó nung nó chỉ được con gì hai này nè. Ai ta không sẽ không luôn thế này. 아까 형 자르지. 이게 밥 먹는다 이게 고막 많이 봐. 먹는데 그 말이지. 나랑 아니 이게 시 비범지네 쟤. 아저가. 맘이 좀 무. 딱 사다 잉불 갈래봐. 이놈 저기 메레세. 낙사 뭐 시대 싸움 야 너다. 아 시대 싸움 야 난. 나던 띵거. 예. 나던 띵거. 뭐 어떻게 볼래 봐. 마. anh kiếm đây vào đây vậy cái đây vậy 나 아직 못 하요. không thì mà hầu cái này sao đi dùng cái mà bàn chào cái này cái làm bán ra tao mà qua đây tôi thấy nó cái nó cái nó nó phát nó chuyện đây đâu không mà muốn có đọc chuyện đây rồi anh nó đọc chuyện đây mà lúc đây không thể cái không có đâu mà không có đâu kỹ như thế đọc chuyện đây mà là mày bạn mày làm tuần ngạo rồi lên mày ăn tuần này tôi đi. Mày ăn tuần bao là bảo. mày ăn tuần làm hầu về mày ăn tuần sao đâu kìa. lâu mày ăn tuần bao hầu về không gì mày ăn tuần ngạo cả mày ăn tuần lịch khơi kìa. Thôi đi tôi đi cái đó tôi mày ăn tuần kem cho kìa. lính nhà làm gì đó sao không ăn nói bà nói bà ê tôi đi thay đi thay đi dạ tôi mua rồi thì bọn tôi đi hay lồng cái hay lồng cái mình cắt nó xì em học anh mua rồi
ꯑꯩꯗꯤ ꯁꯤꯁꯦ ꯁꯥꯗꯧꯗꯤ ꯃꯥꯜꯂꯦ ꯌꯨꯝꯗ ꯄꯥꯟꯕꯁꯦ ꯑꯄꯤꯛꯄꯤ ꯑꯁꯥꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯉꯁꯤ ꯂꯧ ꯍꯥꯏꯗꯤꯅꯦ ꯅꯪꯅꯦ ꯂꯩꯕꯥꯛ ꯆꯣꯠꯂꯤꯉꯩꯗ ꯊꯥꯎꯕꯗꯨꯅꯗꯤ ꯃꯈꯣꯡ ꯍꯌꯦꯡ ꯆꯦꯠꯁꯟꯈꯤꯗꯣꯏꯅꯦꯕ ꯑꯩ ꯒꯝꯂꯥꯗꯨꯅꯤꯅꯦ ꯍꯩꯅꯧ ꯁꯤꯗ ꯂꯩꯖꯔꯦ ꯈꯨꯠꯁꯤꯒ ꯇꯤꯜꯍꯧ ꯃꯅꯥ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯉꯔꯥꯡ ꯆꯥꯖꯗꯧꯅꯤꯗ ꯍꯦꯛꯂꯛꯄꯗ ꯃꯁꯤꯁꯦ ꯍꯦꯛꯇ ꯆꯥꯁꯦ ꯇꯧꯔꯝꯕꯅꯦ ꯅꯣꯏ ꯍꯩꯅꯧ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩ ꯊꯣꯏꯗꯤꯡ ꯂꯩꯔꯦ ꯃꯤꯃꯤ ꯂꯩꯔꯦ ꯊꯣꯏꯗꯤꯡ ꯂꯩꯕꯅꯦ ꯍꯦꯛꯇ ꯊꯣꯏꯗꯤꯡꯗꯤ ꯂꯩꯔꯦ ꯑꯃꯨꯛꯁꯨ ꯌꯨꯝ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯁꯤꯅ ꯅꯣꯡꯃꯨꯛ ꯆꯨꯔꯦ ꯑꯩꯒꯤ ꯊꯣꯡꯅꯥꯎꯒꯤ ꯚ꯭ꯌꯨꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯗꯨꯒ ꯐꯤꯔꯣꯜ ꯅꯨꯡ ꯂꯣꯏ ꯍꯣꯡꯇꯣꯛꯑꯦꯕꯀꯣ ꯃꯥꯏ ꯃꯤꯠ ꯂꯣꯏ ꯇꯥꯊꯣꯛꯈ꯭ꯔꯦ ꯀꯦꯕꯗꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯥꯏꯌꯣꯜ ꯏꯕꯥꯅꯤꯗꯣ ꯌꯦꯡꯉꯣ ꯁꯤꯁꯤꯗ ꯌꯦꯡꯉꯣ ꯄꯨꯡꯗꯨꯗꯤ ꯒꯥꯔꯤ ꯎꯠꯂꯤꯔꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯝꯇ ꯍꯥꯏꯔꯨꯁꯦ ꯇꯧꯔꯤꯁꯦ ꯄꯥꯈꯪ ꯐꯥꯔꯦ ꯏꯆꯥꯁꯤ ꯈꯪꯍꯧꯗꯦ ꯑꯝꯇ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯝꯇ ꯌꯦꯡꯉꯣ ꯐꯣꯟꯗ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯍꯥꯏ ꯑꯝꯇ ꯍꯥꯏꯔꯨꯁꯦ ꯃꯔꯝ ꯑꯣꯏ ꯍꯥꯏ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯎ ꯒꯥꯔꯤ ꯁꯤꯔꯦ ꯍꯥꯏꯌꯣ ꯍꯥꯏ ꯒꯥꯔꯤ ꯁꯤꯔꯦ ꯎꯠꯂꯤꯁꯦ ꯍꯥꯏ ꯒꯥꯏꯁ ꯍꯥꯏꯌꯣ ꯍꯥꯏ ꯒꯥꯏꯁ ꯍꯥꯏꯌꯣ ꯇꯨ ꯄꯥꯛꯇ ꯂꯥꯛꯏꯅꯦ ꯏꯁꯤꯡ ꯂꯣꯏ ꯆꯥꯎ ꯂꯩꯔꯝꯃꯦ ꯇꯨ ꯄꯥꯏ ꯇꯨꯔꯤꯖꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯌꯦꯡꯒꯦ ꯁꯣꯛꯄ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯒꯦꯁꯦ ꯁꯥꯏꯌꯣꯜ ꯇꯣꯞ ꯂꯥꯎ ꯇꯨꯈ꯭ꯔꯦ ꯇꯨ ꯌꯦꯡꯒꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯩꯅ ꯇꯞꯅ ꯆꯠꯂꯨ ꯃꯇꯥꯏꯗ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯇꯨ ꯁꯤꯗ ꯆꯦꯟꯖꯜꯂ ꯗꯣꯝ ꯂꯥꯎ ꯇꯨꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯅꯦ ꯆꯥꯎ ꯌꯦꯡꯒꯦ ꯁꯣꯃꯣꯂꯣ ꯌꯦꯡꯒꯦ ꯃꯣꯠꯄ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯁ ꯐꯨꯔꯤꯠꯇꯨ ꯇꯩꯁꯜꯂꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯒꯦꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯩꯅꯤꯀꯣ ꯍꯧꯖꯤꯛ ꯇꯨꯔꯤꯗꯣ ꯍꯥꯏꯕ ꯏꯟꯗꯕꯩꯅꯦ ꯇꯨꯔꯤꯁꯦ ꯑꯃꯨꯛꯀ ꯇꯨ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣ ꯃꯣꯠꯄ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯩꯗꯤ ꯃꯀꯣꯛꯀ ꯀꯥꯛꯂ ꯁꯜꯂꯕꯣꯏ ꯈꯜꯂꯨꯔꯦ ꯑꯩ ꯁꯜꯂꯝꯗꯦ ꯁꯦ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯂꯥꯛꯑꯣ ꯇꯞ ꯆꯠꯂꯣ ꯇꯨꯕꯗꯣ ꯍꯧꯖꯤꯛ ꯇꯨ ꯑꯉꯥꯡꯈꯩ ꯄꯥꯛꯅꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯗꯦ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ ꯉꯁꯥꯏ ꯅꯣꯡ ꯃꯔꯛꯇ ꯐꯤꯔꯣꯜ ꯂꯧꯁꯟꯕ ꯆꯠꯂꯨꯕ ꯂꯩꯔꯦ ꯑꯁ ꯍꯪꯆꯤꯠ ꯂꯥꯡꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯠꯀꯁꯦ ꯏꯪ ꯂꯥꯎ ꯁꯤꯠꯂꯒꯅꯦꯀꯣ ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯗꯥꯡ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯇꯦꯕꯀꯣ ꯑꯗꯨꯅ ꯈꯨꯋꯥ ꯑꯃ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕ ꯋꯥꯅꯤ ꯏꯪꯒ ꯂꯥꯎꯔ ꯅꯨꯡꯁꯤꯠꯀꯁꯦ ꯁꯤꯠꯂꯒ ꯑꯗꯨꯗꯤ ꯁꯤꯅꯦ ꯑꯩꯅ ꯃꯇꯝ ꯂꯦꯜꯂꯤꯁꯦ ꯈꯔ ꯆꯥ ꯈꯔ ꯀꯣꯏ ꯈꯔ ꯊꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯂꯥꯛꯑꯣ ꯁꯥꯏ ꯃꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯜꯂꯅꯤ ꯁꯥꯏꯌꯣ ꯅꯥꯟꯗ ꯂꯥꯛꯑꯅꯣ ꯏꯁꯤꯡ ꯆꯣꯠꯂꯦ ꯏꯁꯤꯡ ꯂꯩꯌꯦ ꯂꯥꯛꯑꯣ ꯃꯣꯏ ꯂꯥꯛꯑꯣ ꯇꯨ ꯃꯃꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯝꯇ ꯇꯨ ꯃꯌꯥꯝ ꯌꯨꯝ ꯆꯪꯉꯅꯤ ꯌꯥꯔꯣꯏ ꯁꯥꯏꯀꯜ ꯁꯥꯟꯅꯧꯒꯦ ꯌꯥꯗꯦ ꯏꯁꯤꯡ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯦ ꯆꯪꯉꯣ ꯌꯨꯝꯗ ꯆꯠꯂꯣ ꯏꯁꯤꯡ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯂꯥꯛ ꯂꯝ ꯈꯨꯠꯍꯦꯟ ꯑꯃꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯥꯛ ꯑꯩ ꯆꯠꯂꯦ ꯃꯃꯥ ꯆꯠꯂꯦ ꯕꯥꯏ ꯇꯨ ꯁꯥꯏꯀꯜꯗꯤ ꯍꯜꯂꯛꯑ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ ꯈꯣꯡꯁꯦ ꯂꯨꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯏꯪꯉꯦ ꯍꯥꯎꯕ꯭ꯔꯣ ꯆꯥꯅꯤꯡꯗꯤꯌꯦ ꯑꯩ ꯆꯥꯒꯦ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯆꯈꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯜꯂꯣ ꯑꯝꯇ ꯍꯥꯞꯆꯜꯂꯣ ꯑꯝꯇ ꯕꯣꯛꯁꯤꯗ ꯍꯥꯞꯆꯜꯂꯣ ꯑꯝꯇ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯞꯄꯤꯕ ꯕꯤꯔꯌꯥꯅꯤ ꯌꯧꯔꯛꯄꯒꯤ ꯃꯥ ꯆꯥꯒꯦꯅ ꯌꯦꯡꯒꯦꯁꯦ ꯅꯁꯛꯇ ꯑꯩ ꯍꯥꯞꯆꯜꯂꯣ ꯊꯕꯛ ꯌꯥꯝ ꯐꯕꯅꯦ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ ꯂꯣꯏ ꯍꯥꯞꯆꯜꯂꯣ ꯐꯃꯨꯡꯒꯁꯦ ꯑꯃꯨꯛ ꯄꯨꯡꯆꯥꯏ ꯆꯥꯏ ꯂꯩꯁꯦ ꯍꯥꯞꯆꯜꯂꯣ ꯁꯤ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯕꯤꯔꯌꯥꯅꯤ ꯑꯗꯨꯒ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯆꯥꯔꯅꯤꯕ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯥꯏꯌꯣꯜ ꯂꯥꯝꯃꯤ ꯑꯝꯇ ꯄꯤꯖꯈꯤꯒꯦ ꯑꯩꯁꯦ ꯅꯣꯏꯈꯠꯂꯦꯅ ꯍꯥꯏꯗꯣ ꯅꯣꯏꯕꯒꯤ ꯃꯔꯝꯗꯣ ꯈꯪꯉꯝꯃꯅꯤ ꯑꯩꯁꯦ ꯉꯁꯥꯏꯗ ꯆꯥꯕ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯅꯦꯀꯣ
sini pala ularaga loisalaga mayam hauzik chak tu eba ko ado tumani sayoli bani di tharaga tumme ado hauzik tumani ba ko aha adun sine aina nongma da cha bharga de adun ai je yang gang bodi pakna dingam dau di mande aina ju dum ke hani chaning be cha horage na sumaina khallaga lei ba ko chaning ba bu kai da gi charoi de no kai na khalla lei ba do mai ta we ba du na sa 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 le sumaina dum ti gi adu na ai je noi ba nong nong wei dum hekale ado video the side lo chalage bu ko mathang video dong thing na say good night this mai dong ro sayo se bayam ta hayo sayo ai jan ba jong pa khang ba ra ba ma sak che pura angang man bri ne ahan ni o ma le ma sak che ngo ti o ne ma sak che chit ke bai dong se am ti o se please em pha gì ngo wow bai em dong se mo mai channel da Like, subscribe, share, double copy,